ꯃꯍꯤꯕꯨ ꯂꯧꯊꯣꯛꯇ꯭ꯔꯤ ꯂꯧꯊꯣꯛꯑꯒ ꯁꯝꯁꯨ ꯑꯃꯨꯛ ꯍꯥꯞꯄꯛꯀꯅꯤ ꯆꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯒ ꯊꯛꯑ ꯃꯨꯠ ꯅꯨꯡꯉꯥꯏꯔꯦ ꯏꯁꯩꯒꯁꯦ ꯃꯇꯦꯛ ꯈꯤꯇꯪ ꯉꯪꯅꯕꯅꯦꯕ ꯑꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯄꯔꯗꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯉꯥ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯒꯦ ꯂꯥꯛꯎꯔꯥ ꯌꯥꯔꯤꯄꯣꯟꯗꯒ ꯌꯥꯝ ꯌꯧꯗꯣꯏꯖꯥꯠꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯅ ꯌꯨꯝꯗ ꯀꯩꯀꯩ ꯊꯕꯛ ꯁꯨꯒꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯎꯠꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯎꯠꯀꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯅꯧꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯇꯝꯖꯕꯅꯤ ꯄꯥꯏꯕꯁꯨ ꯀꯌꯥ ꯀꯥꯞꯄꯁꯨ ꯍꯩꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯃꯌꯥꯝ ꯐꯤꯁꯨ ꯌꯥꯝ ꯊꯥꯕ ꯏꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥ ꯅꯨꯡꯗꯤ ꯊꯛꯄ ꯂꯣꯏꯔꯦꯕ ꯑꯗꯣ ꯆꯤꯟꯁꯦ ꯊꯨꯝꯕꯦꯅ ꯀꯣ ꯃꯆꯦꯠ ꯑꯃꯇꯪ ꯎꯟꯁꯤꯟꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯌꯨꯛꯀꯤ ꯌꯥꯝ ꯃꯝꯃꯦ ꯏꯃꯨꯡꯁꯤꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯈꯔ ꯂꯩ ꯐꯦꯡꯗꯣꯛꯀꯦ ꯃꯌꯥꯝ ꯁꯤꯗꯤ ꯀꯃꯥꯏꯅ ꯎꯍꯟꯗꯣꯏꯕ
ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯒꯤ ꯁꯤ ꯐꯗꯤ ꯈꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯊꯣꯡꯗꯣꯛꯎꯒꯦ ꯆꯦꯡ ꯈꯤꯇꯪ ꯈꯞꯀꯦ ꯆꯦꯡ ꯈꯞꯀꯦꯅ ꯁꯤꯒ ꯄꯨꯂꯛꯑꯦ ꯌꯥꯡꯀꯣꯛ ꯏꯆꯥꯅꯨꯄꯤ ꯁꯨꯃꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯌꯦ ꯅꯨꯡꯁꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯣ ꯁꯣꯝꯗ ꯇꯨꯡ ꯑꯣꯟꯊꯣꯛꯑꯣ ꯁꯣꯝꯗ ꯑꯣꯜꯂꯣ ꯑꯦꯛꯖꯥꯝ ꯇꯥꯔꯤꯛ ꯗꯦꯠ ꯀꯌꯥꯗꯩꯅꯣ ꯐꯦꯕꯋꯥꯔꯤꯒꯤ 17 ꯍꯟꯗꯛꯀꯤ ꯃꯣꯠꯄꯒ ꯌꯥꯎꯗꯦꯍꯦ ꯃꯣꯗꯤꯖꯤꯒꯤ ꯆꯦꯡꯁꯦ मोदी की जय हो भारत माता की जय हो जाओगे मैं फना बुनुआई है वीडियो कापगा थबक सूबसे थबक कज्जा जंगली है लोई हंगौदे मैम जो तौबी है अमकसु थल्ले से म हापचन जरोगे एगी चेंग से थनगे तौरे सिमा कम चलगे मैम हौजी पुंग 13 मिनिट 15 तारेको चाक थेंगे अदो ngasiदी पूर्णिमा नुमिनिना खोदी निरामिष ताइबा nga cha kainbo chadi अदो निरामिष की ओइना करी हिंजांग थोगदोसे जेगे मथम मथम उचरके मुक खरा लौजरे कायना अदो मसोरी खरा मगा 시간 전화가 온 거더니 그럼 뭐 소리 같은 거 할래? 아두가 한번 좀 이런 데니 나이가 다 야우다 비다 좀 이런 게 모로kan과 다 모로가 거 체 하와이 심 통하니 아데디 시 알루가 풀고비기 아토르파 마나시가 가민 심비가 따로 이rolani 아데디 시 알루 시기 마차 마차 싱시야 baja tawrani kangau ngawrani yenge siga kobi su leiri dum mache ma kai jan ra ko chan bra maya mai dia gon angang chana ra ba dagi tung khare angang posan le tung bra ni to ma angang po na chak thong ya ngasiगी ब्लॉग से स्वाइद दम लोइसन जरके आई अंगांग इरुजबिरे अदि पिजरे पिसाय तुम हल्ले खुद चारे अदि अदमाय तौना खोय सिगी से अंगासिगी लोइसनसी मथंग द अमो तौजरा बाय बाय